Imphal May 17 Nipi angang desa thaba crime singi masing leptana hengalakpadagi state asidasu Protection of Children from Sexual Offence Act 2012 chanahalakpaga loinana Crime Against Women CAW gi fast track court fawwa mathau taholaklagasu makha tana thorakpa thodokta masagi sahi mari khakta ngairibi piklibi nipi macha amagi ikai khumnaba manghan biramle Haiba wakat lakpadagi chenariba miyoi pulisna faraga custody da remand tau laukre tabda nungaitaba thogdok asi chatliba tha asigi 12 gi numidang wairam pung 5 rom tarakpada Singjamai police station gi manung mafam amagi imungi bathroom da thokhibani hairi thogdok asigi matang da nupi macha asigi apokpa mapana tha asigi 15 gi ayuk Pung 13 rom tarakpada Singjamai police station da report tawrakhibani report asigi matung inna police station asina FIR number 85 5 2019 register tawduna case lokhatkhi case asi Protection of Children from Sexual Offence POCSO Act 2012 ki section 6 ki makhada lokhatpani aduga Thodok asida chenai haiduna ngarang pulisna faraba miyoi adugi mamingna Mayangbam Inaw chahi 94 mahakna thodok thokliba nimit adugi imungi ahalsingna kerosene yenbagi thabak chilingai gi asengba tanjada nipi macha sibu bathroom da pusilaga ikai khumnaba manghan bikhibani hairi thodok asi thokre haibasina nimit asigi nimidang da nipi macha asina makhong hambagi mamana champibada mahaki private part asida anaba fawi haiduna phongdorakhibani hairi nipi macha asina mamada warol pumnamak tambadagi mahakpu Imphal hospital da pukatuna gaini gi doctor amada yenghanki masigi report ngaibada police ta matam chana report toba ngamhaudabani hairi adubu police na case register tawduna lokhatpadagi thodok thokfam da chatuna inquiry tawrure ugi file ama nipi macha asigi half pen hangam mapal masu ama recover tawre nipi macha asi ngarang Regional Institute of Medical Science RIMS ki Forensic Science Medicine Department the medical checkup tawraga sperm sample sing sis tawre hairi faraba miyoi asida ahan bagi oina wahang pawang chathabada mahakna nipi macha asida penetrative sexual assault tawre haina su phongdoi hairi adubu makha tana case asiga mari leinana wahang pahong chathagada walibana mahakpung asidagina tha asigi kunithoi fawan numit taruk nigi police custody da remand tawbinaba prayer tawduna faraba miyoi asi special judge POCSO Imphal West ki court puthorakhibani court nasu police ki prayer asida ayaba pireduna mahakpu tha asigi kunithoi fawa police custody da remand pikhibani yam nungaitawa pawng sidi kamain tawjana khangdi mayam gi khangdi kamaina kai comment piningba sigi maramda sum nainaba yaba leragadi comment pibiramo